ngasi phongkiba tongan tongan ma sifong singdigi amasum thokiba thawdo wathok singdigi maru oibe I pausing khongatcharaga Manipur top channel gi maikaidigi myam la share tawzaraki ahanbada laibak si oiba COVID-19 update myam da report tawzagi ngasi su myam hawkiba pung kun gi marida aduki matik mioi sino monom gi laibak si COVID-19 nabagi sangs hengalai myam mioi lak mari ga lising taraga mari gi matakta COVID-19 na positive oihan ki hawkiba pung kun gi marida duga mioi lising ahum ga samapan ga kun ga tare na hawkiba pung kun ga marida mioi sian ki hainasu national media sin dagi thadorakpa warol amanasu makhatana palli makha chatharak poina to papaw manamo veterinary gi under secretary na kian khanganba sebau pisilakle haina Dr. Indra na state authority da wakat khre lainga ki makha da lariba veterinary and animal husbandry services department gi under secretary Rosen Sapam na CCS Conduct Rules 1964 gi Rule 3 Clause 1 1 2 3 kudimak thugai duna amasum ma ki matak thongba authority na thokpa office memorandum official letter amadi order na singbu punama thawai usittaba mawong da masagi aningba pambagi matungina nongma khakta da order ahum thoktuna masana sign taroga department asigi deputy director Dr. Sarungbam Indra da thajilakpagi matangda miyeng sangbinaba deputy director asina state authority singda khangalakre Dr. Indra na thasigi marida Manipur gi minister veterinary minister DP gi commissioner veterinary commissioner amasum Manipur gi DGP da wakat chirol piduna wakat khiba aduda pallibadi State Veterinary Department gi higher authority na mamang na thokiba order number 34 2020 Betty Dtet 23 12 2020 gi matung ina Dr. Indra si subdivisional veterinary hospital Jeribam posting pi khrabasu ma ki punsida department asi ki official kharana hanadagi hauna kian khanganbagi thodok laiduna Porompat PS da kumja English ngani ga taraga humdoida laukhat khiba FIR number 235 clause 8 2013 under section 330 352 806 511 34 IPC gi makhada hauji ma Chief Judicial Magistrate Judicial Magistrate First Class Imphal East ki court criminal miscellaneous case number 44 2021 asi subjudice oina lairiba maramna ma ko jiribam posting piriba dugi mohota mahakna hanadagi leijaragdiba security zone oiriba district veterinary office Imphal West ta leiba yahanbiu haina Dr. Indra na higher authority singda ayiba serol sing piduna ngasi phawba haijaduna lakhi hairi maki wakat sing adugi matungina department asigi joint secretary Latun Pui Banchong na satliba kumja English singaniga kunga mathogi April gi sacha taraga mapan official letter number 15 22 2016 Betty RTI gi makhara Dr. Indra gi punsida aki akhang mayok nabagi phibam lairibra yengsilalaga madugi report ama piraknaba Manipur gi DGP amasum SP CID Imphal khangan ki report adugi matungina Dr. Indra bo jiribam posting piribadu review tawba tabani haiba wafamsu joint secretary gi serol aduda pale nakal amaromda joint secretary gi serol adu khanglabasu under secretary Rosen Sapamna karimata thawoidan April gi sacha taraga mapan asimaktada atop order ama thoktuna Dr. Indra bo jiribam da khutak satnana ba amasum joint tawrugadabani haina khangalaki hairi under secretary sin April taraga mapan thokpani haiba tuan ba order ahum April kunga mathoidigi kunga mari fawbi marakta WhatsApp number amadigi Dr. Indra gi mobile thajilakibni hairi secretariat ki higher authority amana karigumba official order ama thokpa tarabadi rules of business of the government of Manipur 1972 gi rule number 10 gi matuina by order and in the name of governor haiduna iraba matungda masagi sign tawbasi sanai adubu under secretary asina Dr. Indra da thajilagli order sing adudi by order and etc haiba wai singi makhada masagi sign tawi su haidi maramaduna under secretary order sing adu ain gi wangbada higher authority singi ayaba natragana khangalambasu tawduna maranai interest satharak pathabak ni haina Dr. Indra gi wakat aduda pali matawsumna mathong huktaba thabak sathariba under secretary ICCS CCA rules 1965 ki rule number 10 gi makhada fagatuna disciplinary action lokhatuna ain yoiba serak pibinabasu appeal tawki haina paushna makhatana phongdorakli atopa paw manum mem social media rasu viral oikrabani picture ga loinana street vendor gi polam sing kaukhai ruba police officer suspend tawkre
पंजाब की पुलिस स्टेशन हाउस अमगी ऑफिसर ना ngarang yum sakesa numita street vendor amagi mana masing hapa basket makhon kawrubagi video footage am social media da viral oirakraba matungda station house officer adu suspend tawkre amasum phagawara gi station house officer city oiriba navadip singha kawbo official aduna vegetable vendor amagi mana masing hapa polang bu makhon kawkhibagi saktam social media da viral oirakraba matungda police authority na maki mathakta action lokhalakpane amasum thawong adu taseng nama ikai ningai ni amasum kanagumba amatana yaning loi haiba wafam phongdokhiba Punjab ki DGP na Twitter da phongdokhi station house officer Phaguwara si khudakta suspend tawre haina su DGP na laktokhi maki adugumba aranba lamsat adu karigumba mawong amatada ngakpibam thokte asigumba thawong sa tharamba misam natragana official kudima akan baserak saitheng amasum mayuknagani haina su mahangna phongdokhi haina pausna makhatana phongdorakli makha sa tharakpa oina amasum loisilakpa oina topa pawong khatang mayamda hapsage mi hatpagi case ka mari lainana Olympic medalist Sushil Kumar gi khongoli na Delhi police na red sa thakre Delhi gi north west ta leiba Satrasal stadium ki manakta leibakok pugi athengbada thokiba group ani gi khatna sainabagi thadokta sei kungumdoi suraba hanagi junior national champion wrestler ama sidriba phawa phukibagi maral da leiba asigi makok thongba wrestler ama Olympic anirak medal fangkraba Sushil Kumar Senai habigi maral da Delhi police na wahang pohang sa thanabagi damak wrestler asigi laifam khangna bo khona duna red chatakre Northwest Additional DGP Dr. Surikabal Singha Sidun hai Sushil Kumar gi mathakta allegation thangalakpana aikoina kupna thijili aikoi gi team ama mahaki mayumda thabada wrestler adu lairamkhide aikoina mahak thiba humbagi thabak chathari accused person adugi khungul lina ba aikoi gi team kayamarom semle ahanbagi thijinbada Sushil Kumar amasu mahaki miyoi kharana fawa thaba adu tawbani haiba khangmangamli haina PCR call yumpham oiraga register tawba FIR gi case aduda amasum assistant sub inspector Jitender Singhana file tawba aduda haidi FIR aduna makhatana hai pung mari rongi thawdo aduda miyoi ani amasu asu apanakhi makoina police ta phongdorakpagi matungina makoi physical assault tawkhi haina pali Gurikawal Singha Sidun hai laikhidraba miyoi adu Delhi police head constable amagi masa nupani haiba khangle maki maming Sagar Kumar kawi aduga soklaba miyoi sing aduna Sono Mahal sei kuntraga manga amasum Amit Kumar sei kungatre ni FIR ama register tawre amasum sienaba miyoi ama mafam adudagi double barrel gun galoina na phawa ngamle maki maming na Prince Dalal sei kungamari ni sindugi matungina police na su stadium gi parking area na Sushil Kumar Ajay Prince Sonu Sagar Amit amasum miyoi kharaga loinana khatna sainaba thoki haibagi paw phangki haina phongdokhi Sagar Kumar amasum haki mamanaba sing asi model town gi area stadium gi manakta Sushil Kumar ga naknana leiba yum amada leiba ngaktani handakta makhoi singa du satkinaba khangan kiba lekhi haina mi hatpagi thawdo adugi horakpam thibada police ki source amanasu hairi haina paw shina makhatara phongdorakli adugi myam bathausa gibla soikibla ankiba kya yawrs myam na ngakpigani aduga anawu ipaw leragadi myam na marak thana aduma update pijaraki haina Manipur top channel gi mekedi gi myam request tawjari adu hausi ko inadi matang sai kaina